ꯑꯩꯈꯣꯏꯒꯤ ꯃꯧꯅꯧꯕꯤ ꯊꯣꯡꯉꯔꯦ ꯀꯩꯅꯥ ꯁꯤꯂꯦꯇꯒꯤ ꯂꯥꯛꯄꯗ ꯀꯌꯥ ꯀꯨꯏ ꯃꯇꯝ ꯆꯪꯈ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯁꯣꯟ ꯃꯃꯥꯡꯗ ꯉꯥꯏꯔꯨꯔꯤꯕ ꯑꯗꯨꯒ ꯅꯣꯏꯅ ꯕꯁ ꯁꯣꯟ ꯆꯠꯈꯤꯕ ꯋꯥꯅꯤꯗ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯀꯩꯅꯥ ꯊꯣꯡꯉꯔꯦ ꯀꯩꯅꯥ ꯊꯨꯡꯉꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯩꯅꯥꯒꯤ ꯃꯅꯦꯒ ꯇꯧꯔꯒ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯤꯅꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯏ ꯉꯁꯤꯗꯤꯀꯣ ꯑꯗꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯤ ꯁꯣꯔꯣꯛꯂꯣꯝꯗ ꯒꯥꯔꯤ ꯈꯥꯝꯒꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯁꯣꯔꯣꯛꯂꯣꯝꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯃꯣꯏ ꯃꯌꯥꯝꯗꯤ ꯑꯣꯛꯁꯟꯕ ꯑꯩꯈꯣꯏꯅ ꯈꯔ ꯅꯛꯁꯟꯅ ꯂꯦꯞꯄꯤ ꯎꯔꯨꯝꯗꯀꯣ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯑꯗꯣ ꯀꯩꯅꯥꯁꯨ ꯌꯧꯁꯜꯂꯛꯑꯦ ꯃꯥ ꯆꯪꯉꯛꯄ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯤꯂꯦꯠꯇꯒꯤ ꯂꯥꯛꯄꯅꯤꯅꯀꯣ ꯂꯝ ꯂꯥꯞꯅꯔꯦ ꯑꯂꯥꯞꯄꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯨꯡꯗ ꯑꯣꯏꯕꯅꯤꯅ ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯄꯗꯤ ꯉꯝꯃꯤꯀꯣ ꯑꯩꯈꯣꯏꯗꯤ ꯐꯪꯗ꯭ꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯧꯅꯧꯕꯤ ꯊꯣꯡꯉꯔꯦ ꯀꯩꯅꯥ ꯁꯤꯂꯦꯇꯒꯤ ꯂꯥꯛꯄꯗ ꯀꯌꯥ ꯀꯨꯏ ꯃꯇꯝ ꯆꯪꯈ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯁꯣꯟ ꯃꯃꯥꯡꯗ ꯉꯥꯏꯔꯨꯔꯤꯕ ꯑꯗꯨꯒ ꯅꯣꯏꯅ ꯕꯁ ꯁꯣꯟ ꯆꯠꯈꯤꯕ ꯋꯥꯅꯤꯗ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯀꯩꯅꯥ ꯊꯣꯡꯉꯔꯦ ꯈꯪꯗꯦ ꯑꯗꯨ ꯍꯥꯏꯈ꯭ꯔ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯦ ꯑꯗꯨ ꯑꯗꯨꯝꯗ ꯐꯝꯍꯜꯂꯣꯏꯗ꯭ꯔꯣ ꯑꯍꯜ ꯂꯃꯟꯗꯣ ꯈꯣꯏꯔꯝ ꯂꯣꯏꯔ ꯄꯨꯁꯜꯂꯣ ꯍꯥꯏꯕ ꯅꯨꯄꯥꯁꯤꯡꯁꯦ Oh, pusanggaray. ꯀꯩꯅꯥꯒꯤ ꯃꯃꯥꯅ ꯕꯣꯔꯒꯤ ꯃꯃꯥꯗ ꯈꯣꯏꯔꯝꯃꯤꯅꯦ ꯍꯥꯏꯗꯤ ꯕꯣꯔꯒꯤ ꯃꯃꯥꯅ ꯈꯔ ꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯈꯣꯏꯔꯝꯍꯜꯂꯦ ꯃꯌꯥꯝ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯊꯨꯡꯉꯕꯒꯤ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯌꯥꯎꯔꯛꯄꯁꯤꯡ ꯄꯨꯝꯅꯃꯛꯇ ꯀꯩꯅꯥ ꯃꯃꯥꯅ ꯈꯣꯏꯔꯝꯕꯒꯤ ꯃꯃꯤꯡꯅꯤ ꯀꯩꯅꯥ ꯃꯃꯥꯁꯦ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯕꯣꯔ ꯃꯃꯥꯅ ꯑꯃꯨꯛ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕꯁꯤꯡꯗ ꯈꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛꯁꯨ ꯆꯥꯅꯔꯦ ꯃꯉꯥꯅꯤꯒꯤ ꯊꯦꯡꯉꯦ ꯀꯩꯅꯥꯒꯤ ꯌꯨꯝ ꯂꯥꯛꯄ ꯉꯥꯏꯅꯔꯛꯄꯗ ꯉꯁꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯃꯣ ꯍꯦꯃꯟꯇꯣꯁꯨ ꯁꯤꯗ ꯂꯩꯔꯦ ꯃꯣꯏꯅ ꯂꯥꯁꯇ ꯆꯥꯔꯦ ꯂꯥꯁꯀꯤ ꯚꯤꯗꯤꯑꯣꯅꯦꯁꯦꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯅꯕ ꯂꯣꯏꯔꯒ ꯑꯗꯩ ꯁꯣꯝꯗꯅ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯃꯥꯟꯅꯕꯅꯦ ꯀꯩꯅꯥꯒꯤ ꯕꯕꯥꯒꯤ ꯍꯥꯏꯇꯥꯔꯦ ꯃꯧ ꯀꯥꯡꯕꯨꯁꯤꯡꯁꯨ ꯂꯥꯁꯇ ꯆꯥꯕꯁꯤꯡ ꯂꯣꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯑꯗꯩ ꯁꯨꯃꯥꯡꯗꯁꯨ ꯃꯃꯣ ꯍꯦꯃꯟꯇꯣ ꯍꯣꯏ ꯀꯩꯅꯥꯒꯤ ꯃꯄꯥ ꯑꯩꯒꯤ ꯏꯆꯦꯃꯟꯒꯤ ꯃꯃꯥꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯃꯤꯁꯦ ꯃꯥꯅꯅꯦ ꯑꯩ ꯈꯨꯟꯗ ꯆꯠꯂꯗꯤ ꯑꯩ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯩꯒ ꯑꯗꯨꯝ ꯑꯅꯝꯕ ꯑꯗꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯅꯦ ꯌꯦꯡꯕꯗ ꯑꯂꯣꯟꯕ ꯃꯥꯟꯕꯅꯦ ꯃꯥꯜꯂꯨꯔꯕ ꯐꯖꯕ꯭ꯔꯣ ꯑꯩꯗꯤ ꯏꯅꯦꯒꯤ ꯐꯅꯦꯛ ꯃꯆꯨꯁꯤꯅ ꯍꯦꯟꯅ ꯐꯖꯩ
ꯑꯩꯒ ꯅꯪꯒ ꯃꯣꯏꯕꯨꯡ ꯈꯨꯖꯤ ꯁꯤꯗ꯭ꯔꯤꯁꯦ ꯑꯩꯗꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗ ꯆꯠꯂꯦ ꯑꯄꯣꯛꯄꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯅꯪꯁꯨ ꯑꯗꯨ ꯆꯠꯂꯕꯣ ꯃꯣꯏꯕꯨꯡ ꯈꯨꯖꯤ ꯁꯤ ꯌꯥꯗ꯭ꯔꯤꯁꯦ ꯑꯃꯨꯛ ꯁꯤꯔꯕ ꯈꯨꯖꯤ ꯄꯥꯝꯕꯣꯝꯗꯤ ꯈꯨꯖꯤ ꯁꯤꯌꯨ ꯍꯥꯏꯕ ꯏꯔꯦ ꯇꯥꯏꯗꯤꯡ ꯁꯥꯏꯗꯣ ꯑꯩꯈꯣꯏꯅꯦ ꯅꯣꯏꯁꯨ ꯇꯥꯏꯗꯤꯡ ꯁꯥꯔꯒ ꯅꯥꯀ ꯊꯦꯡꯕꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯣꯔ ꯍꯣꯏ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯅꯥꯀ ꯊꯦꯡꯗꯣꯏꯅꯤ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯑꯗꯨꯝ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯑꯁꯨꯝꯅ ꯕꯣꯔꯗꯒꯤ ꯅꯥꯀ ꯊꯦꯡꯕꯁꯦ ꯑꯗꯨꯝ ꯆꯠꯅꯩ ꯑꯗꯨꯅ ꯅꯥꯀ ꯊꯦꯡꯕꯒꯤꯅꯦ ꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯧ ꯃꯌꯥꯝ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯂꯣꯏꯅ ꯐꯝꯃꯦ ꯁꯨꯃꯥꯡꯗꯁꯨ ꯃꯌꯥꯝ ꯐꯝꯅꯔꯤ ꯑꯗꯣ ꯅꯥꯀ ꯊꯦꯡꯕꯒꯤꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯅꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯕꯒꯤ ꯃꯉꯥꯅꯤꯁꯦ ꯅꯥꯀ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯅꯥꯀ ꯊꯦꯡꯕꯗ ꯄꯤꯔꯝꯃꯤꯕ ꯄꯩꯁꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯦꯅꯤ ꯀꯥꯟꯅꯕ ꯄꯣꯠ ꯆꯩꯗ ꯑꯗꯨꯝ ꯂꯦꯞꯁꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯅꯥꯀ ꯊꯦꯡꯕꯗ ꯊꯥꯗꯔꯤꯕ ꯄꯩꯁꯥ ꯑꯁꯦ ꯑꯍꯨꯝꯔꯛꯇ ꯂꯣꯏꯁꯟꯗ꯭ꯔꯗꯤ ꯇꯧꯍꯩꯗꯦ ꯍꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨꯒꯤꯅꯦ ꯑꯗꯨꯅ ꯑꯃꯨꯔꯛ ꯊꯥꯗꯔꯦ ꯑꯅꯤꯔꯛ ꯊꯥꯗꯔꯦ ꯑꯗꯩ ꯂꯣꯏꯁꯟꯕꯗꯅ ꯕꯣꯔꯒꯤ ꯃꯈꯨꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯂꯣꯏꯕꯁꯤꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯍꯨꯝꯔꯛꯇ ꯂꯣꯏꯁꯟꯗꯣꯏꯅꯦ ꯇꯧꯍꯩꯗꯦ ꯍꯥꯏꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯊꯔꯥꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯥꯃꯣꯟ ꯊꯔꯥꯅꯤꯗ ꯄꯤꯔꯒ ꯕꯣꯔꯅ ꯃꯣꯏ ꯑꯍꯨꯝꯅ ꯇꯧꯔꯒ ꯁꯨꯝꯅ ꯈꯣꯏꯔꯝꯅ ꯀꯩꯅꯣ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯊꯥꯗꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯥꯀ ꯊꯦꯡꯕꯗ ꯀꯠꯆꯔꯤꯕ ꯆꯥꯅꯕ ꯉꯥꯃꯨꯛ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯔ ꯈꯔ ꯇꯧꯅ ꯑꯃꯨꯛ ꯆꯦꯟꯅꯅ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ 5,000ꯒ ꯂꯨꯄꯥ 100 ꯇꯧꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯗꯤ ꯑꯗꯨꯝ 5,000 ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯂꯨꯄꯥ 100 ꯍꯦꯟꯅ ꯍꯥꯞꯄꯤꯔꯝꯃꯦ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯔꯥꯎꯔꯦ ꯌꯥꯏꯐꯕꯗꯁꯨ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯅꯥꯀ ꯊꯦꯡꯕ ꯂꯣꯏꯔꯕꯅꯤꯅ ꯆꯠꯄꯒꯤ ꯃꯇꯥꯡ ꯌꯧꯔꯦ ꯑꯗꯨꯅ ꯕꯣꯔꯅ ꯀꯩꯅꯥꯒꯤ ꯃꯄꯥꯗ ꯈꯣꯏꯔꯝꯕꯒꯤ ꯃꯃꯤꯅꯦ ꯆꯠꯂꯝꯗꯥꯏ ꯃꯇꯝꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯍꯜꯂꯛꯑꯦ ꯑꯩꯅ ꯒꯥꯔꯤ ꯇꯣꯡꯕꯁꯦ ꯑꯣꯟꯅꯅ ꯎꯏꯌꯦꯅ ꯍꯥꯏ ꯃꯌꯥꯝꯅꯀꯣ ꯑꯗꯣ ꯑꯩ ꯒꯥꯔꯤꯁꯦ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥꯗꯒꯤ ꯀꯥꯞꯄꯒꯤꯅꯤꯀꯣ ꯃꯌꯥꯝ